Hauzik Thabaki Pau Pizari. Staff Selection Commission SSC na thadorokpa notification ng ibatung ina multitasking non-technical staff and habaldar CBIC and CBN examination English ngani kunmari gidamak darkas kaure thawaya wamiyoy sing na hariba famsing asi gidamak masagi jahitara ni pandagi kuntaret fawgi manung dalaiba hariba famsing asi ga tranaba mahige thak loiraba miyoy na July thagi kuntra mathoi fawgi manung da darkas pisalakpa yagani haide Staff Selection Commission SSC na thulakpa notification na magimatung inda Group B amadi C gi ahangba famsing gidamak combined graduate level CGL exam English ngani kunmari pangthoklagani hairiba exam asida saruk gyaningba masagi chahi tara ni pandagi kuntra fawgi gi manung dalaiba mahigi thak graduate loiraba signa online gi khuthangda tha sig kunmari fawgi gi manung da darkas pisalakpa yagani hairi Directorate General Border Security Force BSF na thadorokpa notification na magimatung inda Directorate asida hangdo da leiba SI staff nurse GIP HAM taramani ASI left take ki fam kuntra nipan amati ASI physiotherapist ki fam nifutaret ki damak darkas kaule pharmacy ki damak masagi jahitara nipan ki kuntra faw ki manung leiba singna July thagi kun manga faw puta darkas special apa yagani haide mathak ta pizza ki ba thabaki pawsi ki kupamarol babu parata leba job center de ki khangbi ba yagani